Ngasigi video asi Finland amadi Sweden na NATO member karigidamak Yaoninglibano haibadugi matangdani. Haigadoriba point khudingmak Leibaak anisigi oiba perspective tagi ngakta oigani. Russia na makhoigi warepsida Yaoningliba yaningdabagi maram amadi Russia gi oiba perspective tugi damak Mamaangi video yengbinaba haijare. Fare adudi ngasigi topic haunaba taurasi. Russia na Ukraine na lan hek tasinkiba matamdudagi Finland amadi Sweden NATO dagi protection tanduna lakhi. Hanadi neutral oina leiduna military gi lamda ningkha tamlambadu hojikti security policy da hongtoknaba sukanna hotnaba haunakre. January 2022 Prime Minister Sanna Marin na Finland hojik chatliba legislative period sida NATO yauroi haidana lauthokhi. Adubu Russia na Ukraine da lan tasilakpadagidi NATO member oidana sum leibasina mangjaba khakta oigani haidana khanaba haunarakhi. Lan sida NATO na Ukraine bu tengbang jara agasu hek hakthengna na natragana NATO member sing na Article 5 ki makhada apun mamong da defend tawgadudi oide. Russia na Ukraine da landa sanbasina Sweden amadi Finland na NATO membership apply tawbagi khwaidigi maru oiba factor ne. Lan sina Leibaak ani sigi nagrik singi oiba public opinion da su achauba ahongba ama purakhi. Ngarang nongmaijing numit Finland gi President Sauli Niinisto na makhoigi Leibaak NATO membership ki damak soidan apply tawgani haidana confirm tawkhi. Turkey na Finland amadi Sweden NATO yahaningdaba taragasu membership soidana piba yagani haidana alliance gi deputy chief na haikhi. Finland chahi chama hena Russia na lengak lambadu 1917 da ningkha tamba fangkhi. Ani suba lanjaw matamda Finnish army amadi Soviet forces thengaina khi amadi kaina thangdadi makhoigi territory gi 10% Russia na lausinkhi. US amadi USSR anigi marak Cold War chatharingai matam aduda Sweden amadi Finland amagi su michangchangda neutral oiba Leibaak oina leikhi. Adubu makhoina neutral status ta leibagi maram adudi manade. Sweden na neutral ojabasidi makhoi national identity gi saruk ama oina ojabane. Adubu Finland gi matangdadi neutral oina leite adaba maram khara leikhibanane. Khudam oina mamang video da haijakhiba friendship treaty singdunane. Cold War hek loishin khibaga Finland amadi Sweden NATO ga hena naksinaba mari thamba horakhi. Masi maru oina 1994 da military alliance sigi Partnership for Peace program amadi 1995 da European Union yaurakhiba adudagini. Partnership for Peace haribasigi makhada non-NATO states habdi NATO member na taba Leibaak singbu NATO ga individual oiba mawongda tonganba mari thamnabagi khudongchaba phanghalle. NATO ga kayam gi changda naknaba mari thamgani habadusu Leibaak aduna lepchaba yai. Leibaak animak European Union gi member oijaragasu defense amadi military policy gi matangdadi non-aligned oiduna lakhi. European Union gi member oirabanina makhoi political oiba hiram singdadi neutral makti oidre. Adubu military alliance amatada formal oina yaudana leirakhi. Finland amadi Sweden gi anauba warep singsina hojek makhoi gi military non-alignment ki policy da chauna ahongba lahangadawri. Hanadi Finland gi mi 53% amadi Sweden gi 41% na NATO membership support tawrame. Haujikti Finland gi 80% population na NATO yaugadabani haidana kanna khanarakle. Amabu oire Finland amadi Sweden NATO structure da chetna saujinna khraba Leibaak ani ne. Makhoi gi lanmi sing NATO troops ka chahi kayadagi cooperation pinaduna lakle. Khudam oina hairabada NATO na luchingduna Afghanistan da chathakhiba operation singda Swedish amadi Finnish army saruk yakhi. Loinana makhoi United States kayamna naknaba mawongda khutlai amadi training ga mari leinaba thabaksu 2015 dagi tawminari. Leibaak ani si NATO gi enhanced opportunity partner singni habadi makhoina NATO gi operation amadi objective kayada yamna chawba mawongda contribution pi. Leibaak animak NATO membership fangnabagi damak changba criteria singdu ayamba touch tawe. Criteria khara adudi number 1 market economy de yumfam oiba fazana mathau tawba democratic system. Number 2 minority population bu fazana treat tobiba. Number 3 peaceful conflict resolution habadi shanti leiba mawongda langi waroisin purakpa. Number 4 NATO operations na military contribution pinabagi damak ability amadi willingness leiba asina chingba singsine. Finland hojik GDP gi 2% ti defense ta thadagadabani haiba NATO gi guideline fulfill tawre haikhi. Sweden su makhoi gi military budget hengatuna target asi 2028 faugi manungdadi yoba ngamlane. Finland NATO kariguma yauragadi military alliance gi khwaidigi athuba matamda expand tawbagi khudam ama oirane. Alliance ga Russia ga tainaba ngamkhaisu hana oirambadudagi aniraki changda sangba hengatlane. Russia gi second largest city St. Petersburg haribasi Finland gi border dagi 170 kilometers ki distance talai. Finland amadi Sweden NATO yauragadi NATO gi khutlai Russia gi khwai maru oiba sahar sing laina matam ichangchangdana yoba ngamhanbigane.
नेटो याउनबगी प्रोसेस मनुंगसिदा फिनलैंड अमदी स्वीडन ना कंडीशन खरसु थांगलकले लेबाक अनिसिगी एप्लीकेशन प्रोसेस चाही अमरोमदी चंगखिनी मरमदी नेटो मेंबर कुंथ्रादुगी पार्लियामेंट सिंगना अनौब मेंबर सिंग अप्रूव तौब चंगबनने फुल मेंबर ओइद्रिङैदा मखोइबु डिफेंड तौबिगनी हाइबगी गारंटी पामी हाइदनसु लेबाक अनिसिना हाइखि करिगुम्बा मखोइदा अटैक तौसलक पथोकलगदे यूनाइटेड स्टेट्स जर्मनी अमदी ब्रिटेन ना मखोइबु तेंबांग बिगनी हाइबगी थाजबसु पिरखरे लेबाक अनिसिना मेंबर ओइरकपदा मखोइगी यामने एडवांस ओइरबा निंगथीजना ट्रेन तौरबा मिलिटरी सिंगदुना नेटोबु हानादगी हेना मपांगल कलहनबिगनी अदुबु नेटो चाउथोरकपगी चैलेंजेस सु लेतबदी नते मेंबर मसिंग 39 सिजिलकलगदी डिसीजन मेकिंग प्रोसेस सोइदना तपथालकने यूरोप की लेबाक कयाना नेटो याउसिलकलिबसिना रशिया यूरोपियन कम्युनिटी मनुंगदा कयाम तोंगान तारगे हैबदु उतली फिनलैंड अमदी स्वीडन ना नेटो याउनिंगबा हाइबसे रशिया की दमक्तदी हेना साउनिंगनबा मचाक अमा ओइरकले मसी लान गी मैदसिंग इनसिनबगुंबने मरम असिना नेटो की सेक्रेटरी जनरल येंस स्टोल्टनबर्ग ना नेटो चाउथोरकपा नते लेबाक सिंगना एलायंस सिदा यावरकपगी ऑप्शन लई हाइबनी हाइदना चांस फंगबा खुदिंगी पलहौनबा तहोनै रशिया सुतुमिनदी कैदौनुंगदा लेथो अरोय फिनलैंड अमदी स्वीडन नेटो हेक यावबदा तमथीबा कंसिक्वेंसेस लाकने न्यूक्लियर खुलाइसिंग सिजिनरकनी हाइदना तोइना थ्रेटन तौवे हानदी बाल्टिक रीजन न्यूक्लियर फ्री ओइबा मफम ओइरंबदो हौजिकते न्यूक्लियर खुलाई थमलकपा इवन सिजिनरकपा याबगी चांसेस सु हेनगलकले लिथुएनिया अमदी पोलैंड की कारकता कैलिनिनग्रेड को रशियन सिटी अमा तोंगाना चोंथोक्तुना लै मफम असिदा रशिया की न्यूक्लियर खुलाई स्टोरेज पॉइंट सिंग लै मरम असिनसु नेटो यहोबना चुंगनी हाइदना लिथुएनिया की प्रेसिडेंट ना फोंगदोरकले फिनलैंड अमदी स्वीडन ना नेटो याउनबा होतनरकपसिगा यूक्रेन ना होतनबा अनिसिगी मरकता खेतनबा खरदी लै मसिगी मरमदी लेबाक सिंगसिगी पुवारी लोइना खेतनबा अदुनने व्लादिमीर पुतिन ना यूक्रेन बु वाखलना सागतुना सेंबा रशियन वर्ल्ड अमगी मनुंग चनबा लेबाकनी हाइदना लौजै मरम असिना स्वीडन अमदी फिनलैंड दी यूक्रेन की सिचुएशन दुदगी टॉप टॉप अमा ओहेले मखोइगी मतांगददी रशिया गा नकना लैबा युमलोनबा लेबाक ओइजरुबगी वा खक्तने हंदक थोकलिबा लान असि नेटो रशिया रोमदा सुम एक्सपांड तौसिलकपा अमदी यूक्रेन दसु एलायंस सिगी मेंबर ओइनबा होतनरकपदगिनी नेटो संदोरक्तनबा हाइबगी पांदमदा लान तौबा ओइरगसु लान सिना मरम ओइदुना हौजिकते नेटोदा अनौबा पर्पस अमा पीबा ओइनसु थोकले मार्च थादा रशिया खरा तपथनबा हाइदना यूक्रेन मिलिटरी एलायंस सिदा यावररोय हाइदना हाइखि अदुबा हौजिकते मखोइगी नेटो एप्लीकेशन अदु खरा थुजिनबा मवंगदा कंसीडर तौरक्लनी हाइदना डेप्यूटी प्राइम मिनिस्टर ना फोंदोरखि ngасidi wahangsi ani oina hangjage ahanba wahang baltic states haidana khangdariba lebak ahumdu karam bano ani suba wahang नेटो की हेडक्वार्टर्स करी लमदा लेगे हाइबिरमो